maitayda bom thadarakpa ngairibaro kuki lalhobana training chatharibase yengo yengo hojik maitaygi mathakta kuki lalhobana bom thadarakpa ngairibaro kuki lalhoba chamapan changa e Myanmar romdagi matik saba khulai pusalaga changa e haiba wafam se security advisor Kuldip Singh na so phongdok pigrabane ba hojik kuki singna chathariba training se yengo ba maitaygi mathakta landaraga maitai hana loisangi sano aina ngairibra karigino ngasi jo bawdo kuki lalhoba changa iba singdo thigalaga phagat pidri paw mok tarasi tribe ki list ta kuki gi ming yauramdary ai Myanmar da official recognized tauba ethnic tribe samaga kunthra manga gi manungda kuki gi list yauramdary kuki tribe ki list gi ka ko oi khare ai ado pawsa na tarasi ko tuning to hairiba ps asigi posam khal khutcharaga miyamda thamjage the separate kuki in Myanmar gi official recognized tauba ethnic tribe sam kunthra manga gi manungda kuki kaubo tribe yauramdary Kuki student organization gi yamna nokning ba anover demand ma mogla e security advisor Kuldip Singh pham thado wai kuki gi noi gi napa na pu na piram ba pham ro se noi na pham thado kai hairi ba do adadi paw se na tar se ko kuki angau bo singi anover demand ji mu Student Organization case sona Manipur Security Advisor Kuldip Singh Khudak resign taunaba demand taurakre ngarang Chief Minister Secretariat hold the bank to paw gi mifam amada Security Advisor Kuldip Singh na pawmi singa unabada phongdok khibagi wafam gi matungina ningthina train tauraba kuki militant sama panrot Manipur da sanglaktuna meoi kunthra rom saba group khaidoktuna mafam kaya da landana bagi thaurang taure haina phongdok khiba wafam adu case sona yaning da phongdoragle social Kuki MLA tarana pungjaiba leiriba kuki angawba mayamna jagoi saba kuki MLA tara dudi lanthum semaga mapanonda nungai na leigrani sidori besena kuki na thibong sabagi gyan jawdaba kuki minai noi loina si hourani aduna kuki MLA tara do hana pham thadoga lo noibu apang sijanaraga moina pungjeraga noina jagoi koi sa sariba kuki minai noi leiriba kuki MLA tara do hana thabak taw noidi loina tumna ba sina ba lalong ni moina sinbiri base moi gi di moi matu masa moi gi masa masu nungai na thamna ba sinna loi garabani pangi da ko noina sari ba sak tu gi mari machet ama ba na sa do losing yaude noina sari ba sak to thi ga chap manai ko kuki singri tribe ki list of hauna moi gi ming yauramde aduga ngarang na changai ba kuki lalo ba samapan duna Manipur gi lambi thong se kanana ta aga kanana lamjingaga pusalai bano hojik changai ba kuki lalhoba samapandona kadai da thungari beno aikoi gi security advisor na ngasi jo badu kuki lalhoba singi mathakta kari action lobi rage aikoi di amata uba phangde aduga kuki lalhoba samapando ngasi jo badu combing tora phagatri basina kari gino Manipur da Central Force lising jangai humbu thajalai bado Manipur se sieng sak tangdana leiba Manipur praja bhauna aduki mati wari ba phibam siga changai ba Central Force lising jangai humbudana karamba mathong mangam pangdoi bano Manipur sieng tang ba siga atai suena sieng tang na ba changai bara kari thabak tauri bano moina tauri ba security force kayana mathong mangam pangdok na leina Myanmar amdagi kuki lalhoba changak pangami aba moi singdo sarande tareira natraga kuki lalhoba singdo surung hula changaira kuki lalhoba singdo Manipur gi lambi thong taga kanana moida panthum pampi daga kuki lalhoba singdo adu Manipur da changai banoaba aduga central government ga leiriba security advisor Kuldip Singh na su kuki lalhoba se foreign country ga khud leire kuki lalhoba changapan changai eba wafam du ta phongdoeba moigi mathakta action lodri basina kari gino ngasi jo bawda drone bombing tawna maitei la landabagi matung da bawna kuki lalhoba sing thigatlaga bombing tawraga phagatri base kari gino leiriba security advisor amasung leiriba security force mayamna kari mathau tawri bano mathau mangam tawrama taraga su aikhoi myangi mamangda adudugi action do udabani na akoi di mathau tawri haidoira tawde haidoira haibam khangdare aduga kuki student organization da haigadabadi kuki MLA tarado adu hana moigi phamdai lauthogalu moina Manipur thugaina bagi tamakta silibani noi leiriba kuki mayam se apangba sillaga kuki MLA minister noigi kuki MLA tarado aduna pungjairaga kuki angawba noi myamna jagoi sarga na thawai do katho ga kulen da yauribado karisu kana ba phangoi noi loina tumna sidori bani maitai da ngasi jo bawda kana gomba amana
मुक्नबा ngamgidabani British na mafam khudimakta khudum chalaaga Manipur da changpa matamda British officer manga ken ye base Kuki noi kauroi dabani aduga Kuki lalhoba Myanmar omdagi changaga changnapam piri base hana dagi leidiba Kuki na changnapam piri ra kanana piri bano Kangpok piromda relief camp romda leiba Kuki nupi singna moigi demand karisu leite su hai aduga kai tobagi Kuki laloba sing changakpada changjapam piri bano kanana changjapam piri no Kuki laloba changai basiga aduga security advisor Kuldip Singh da so haijagadabadi maitei se chak ni chari base adugi matik pangmana te maitei se aikoi maitei se puk phadok sabani noina holiba sordo maitei ko so loina uba phangi bani yamna pangbagi mato mawongda Kuki lalhoba samapan Myanmar omdagi changsalai adugi cheksing thoram lowre na phongdok pi bagi mahutta Kuki lalhoba samapan changai base aikoi leiriba security force mayamna phare haibagi pause asi oina thambiu asi oina tajage bofam chitang thamjage aduga hojik paw amasu taba phangi asina aikoi maitei gi oiba wari ni maitei ibung yupasing na wari basiga karisu khangdabagi mato mawongda Kuki gi mateng pangba thoglaiba asigumba maitei gi ida yamna maitei ni habada paksadaba mato mawong amasu uba phangbase hojik ki khudaki oba pawni na asigi matangda ei wafam jamna thamgiroige ibung yupasing na magi matangda wafam thamai banina ado ming du so ei hairoige hayeng bhaubadi mayam su loina tanara ani khangna ani adugi makha tabada video do semba jaraga na semaye yadaraga na sem dare aduga haijaning badi ibung yupasing na wari ba kathoi base phagi sanaroisi asi om chitang haijage noina wari base kaino khangda ba taraga di mafom do changjen biro ahinga mani tang lekpi ro nayum da fen makhada yumda nungai na leibado amta thadoga sara helaga ana ayek marakta amambada kang marakta aduga awa ana kaya mai Kuki na nongmai kapakpa bomb drone sijanaraga landarakpagi mi paiba mayam marakta amta sangaga leibiruro adugi matungda Kuki da mateng pangbagi thamoida wakhalon pokrakpara amta yengbiu adugi matang na ngangaroge chinau mayam adu kona ngangage maitei ma oiragadi maitei chininau maitei ibung yupasang na tauri base karino habase khandaminasi aikoi noi loina maitei ni maitei amana kai tabam thui habase khandaminasi tanja se karino habase hauji khangdragadi tungda khanbam matam leiroi bofam se asimatanga haijage Kuki di masagi mapa mapuna maram thanamdrabasu mullaga maram launaba kanna honariaba maitei ekhoina isagi iramdam ne na leiriba Manipur Kanglaipak maitei ekhoigi ipa ipuna kallaga thanamba ningthau palamba lam maitei na ningthau palamba iramdam siga karigi yekna bana maitei gi ipa ipuna thambire maiba Kanglaipak asiga lakcha khudum chandoi bano maitei masa ama bhauna leiba taragadi yekna ba amata na maitei gi mathakta maitei ima gi mathakta landarak pa yaro yabagi adugumbagi ido chielaga thokpiro adugumbe ido isagi singlida changhanbiu ima leibak se amtang nungsiraga ima leibaki thamoidagi ima gi tamakta laman amatang khumjage ima gi khomlang laman khajitang osu singba ngamba oijage bei wakhalon do phawbiu thamoida isano mayam hauji adugi matangda video asum mayam su sum tara ani aina hojik haijagadabdi hojik Kuki singda kari tobam thoi Kuki sing chang e haina hojik security advisor na su phongdo e leiriba central government sing na su central force mayam ama thabire thare ibe mayam na central force sing jangkai humbu na duty tauna Manipur gi chingkhong da border kaya da leiriba security force mayam na mathong mangam pangthok na kamaina Myanmar omdagi Kuki laloba changai ibano moise sorarende tara ira surungde phawdora ira kadondagi changai ina bofam je simatang leiriba security advisor Kuldip Singh dagi asi katang khangba pamje bofam jingdang thamjage lichanau mayam video se ngasi gi matang siga loisanjarage pari mom channel sibu yengbiriba mayam puna pui kai khomnajari ngasi gi video se matang siga loisanjarage video siga soiran yaukhiba kya lerega so ngakpi waina yengbiriba mayam puna kem famda ikok nonjari Kanglaipak na yai phare ibudo pakhang mana yai phare